आकाशवाणी इम्फाल ngangbam nganthoi pau pajari ahanbada maroiba pau Manipur da haukiba numit kharani dagi nongmada COVID-19 positive oibagi sang tapna hantharaktuna haujik sada 8.9 da leire Raija si dagi COVID laichat ko khanaba amasung miyam bunga pisen binaba dharma punamaki lusingbasingna ngasi isorda nijakhre Bharat ta COVID-19 na nabadagi pharakpagi sang yamna hengalakli amasung tapna active case masing su hantharakli amasung Lebasida hauzik phawbada COVID-19 vaccine dose ko ti kulhumdoi hena kapkhre COVID-19 laichat ki yenglaga miyambu khudongthiba thoktanaba section na leibinaba amasung makhada pijariba niyomsing asingak na satpinaba haijari mipum khudingmakna sungsoi soidana face mask upiyu mi amaga foot taruk lapna na leibiyu Khusama di mai mitoina hamdoktuna taru tanana thambiyu mipum khudingmak sungsoi soidana covid ki vaccine kapthokpiyu covid ka mari lenaba pausingi damak national helpline number 01123978046 natraga 1075 ta phone tawbiba yagani covid-19 dagi ngakthoknaba tangai fadaba sana kanglon singa ang satpinaba saisakpa sagol sem tijendrana appeal tawraduna hai Miyambu sagol sem tijendrana kurumjari Nungsijarabai ireijasing tamthiraba COVID-19 laichatagi kanjanabagi damak aikoi amuk hanna section bagi phirep lominarasi COVID ki vaccine soidana kapthok piyu face mask soidana upiyu mi amaga gi marakta foot taruk lap na lebiyu hand sanitizer sizinnabiyu hand wash natraga sapon sizinnaduna khutsa seng na hambiyu Laichat asidagi ngakthoknaba matam gi leingak na piba tangai fadaba satna kanglon sing aikoi khudingmak na ngak na satminnasi section bahai basina laichat asi changhandana bagi khwaidigi faraba pambaini mayambu amuk kahana khurumjari Haujik mapung oiba pau Manipur da haukiba numit kharani dagi nongmada COVID-19 positive oibagi sang tapna hantharaktuna haujik sada 8.9 da leire Haukiba pung kunmari da sample lising nipan chatret humbudra humdoi test tawbada miyoi chanipan kulhumdoi positive oiba thengnaki hairiba matam asida laichat asidagi mi 8 seki raijagi COVID-19 command control room nangarang thokiba serol amada hai haujik raija sigi apunba positive case lising yangkhai manga chani kunthra sure haujik phawbada naba phakiba apunba masing lising nimphu manga chama humphu manga sure haukiba pung kunmari da miyoi chatruk nifu taruk leina asina nabadagi phagalakhi Naba phagalakpagi sang chada 38.8 yaure haujik active case 1834 leiri haukiba pung kunmari da D type oxygen cylinder 1562 amadi B type oxygen cylinder 998 raija sigi tongan ba health facility singde phanghanki haujik phawbada vaccine kapkhiba raija sigi apunba mising lakh 3,9,763 sure marak asida ngasi raija sida covid laichat leiriba si kokhanaba amasung Miyambu laichat asidagi ngakthokpinaba dharma pumnamaki lusingbasingna punna laisol saba pangthokre Kanglagi nungsuk thangba sanathongda pangthokhiba laikhurumbagi thauram aduda Mukhya Mantri Nongthombam Biren Singh yauki laisol saba aduda tongan ba dharma 8 gi lusingbasing yauki COVID-19 na laikhidrabasinggu ikai khumnaba utuna minute 2 tumina lepki Jiribamda tha asigi ahumdagi thonglolakhiba Jiribam Babu Parada leiba Punjab National Bank ngasidagi mahusagum thabak tawba haure COVID-19 gi sana kanglon ningthina ngaktuna thabak tawgadabani haina jila asigi deputy commissioner gi serolamana hairi COVID-19 laichatna singnarakpa khudingmak thengnanaba sarkarna paikhatpa yaba thabak sing paikhatli leina asidagi ngakthoknabagi khwaidagi maru oiba thawong amadi miyamda chumba paw ningthina khanghanbaga loinana haksel amasung yaifayumbal mantraloina piba section thorangsing adu mapung phana ngakna chatpa haibasini Laichat asi thengnanaba paikhatpa thorangi saruk ama oina kendra amadi raija sarkar singna miyamna hanglakpa COVID-19 ga mari lenaba wahang singi paukhum pinabagi damak helpline number sing hangdokle Women and Child Development Mantraloy gi Child Helpline number 1098 Social Justice and Empowerment Mantraloy gi Senior Citizens Helpline number 14567 amasung Psychological Support Help number 08046110007 ne
Raijagi helpline number na 0385-241-1668 amasung 1800-3453-818 ni. NGO Sangathan na mamang thada launch tawkiba COVID-19 Well-being Center na sumasigi toll-free helpline hangdoktuna COVID-19 laichat ki matangda miyam amadi frontline workers in the counseling amasung pukning wakal gi oiba mateng pangnaba songthorakli. Masigi number na 011-411-98666 ni. Miyam amadi COVID frontline workers na toll-free number asida dial tawduna numit khudingi ayung pung 10 dagi nungthil pung 3 phawbada counseling amadi pukning wakal gi oiba mateng lawba yagani hairi. Lok Sabha gi hanagi MP Paukai Haukip ngarang masagi mayum saitu khulda laikhidre masagi sahi 43 sukre. Mahak ing 1963 tagi 1963 phawba Lok Sabha gi MP oirami. Marak sida lusing basina laikhidabada Lok Sabha gi MP Dr. R.K. Ranjan na awaba phongbagi warol amada mahakki thawai na isor gi mapamda santi oina leirasanu hairi. Mangna laikhidabada awaba phongdokladuna hanagi MLA BD Biaring na hai Paukai Haukip Manipur gi yamna puksel chawba lusingba amani amasung thoidok hendokpa parliamentarian amani. Mangna laikhidabada hanghauriba mafam asi mentionbada wana thoklagani. Paukai Haukip na laikhidabada Kuki Students Organization General Headquarters na awaba phongdokli. Mangna laikhidabada imung manungna nanghauriba awabada saruk yari hairi. Tabiriba pawase Akashvani Imphaldagi ni. Bharat COVID-19 na nabadagi parakpagi sang yamna hengalakli amasung tapna active case masing su hantharakli. Ngarang thangna na numit 10 suba oina nongmada COVID-19 positive oibagi sang lakh 2 gi makhada leikhi. Haukiba pung 12 da mi lakh 1,038 naba pharakhi aduga positive oirakpana lakh 1,13,350 oikhi. Haukiba pung 12 da positive oirakhiba masing asi tha 2 gi manungda khwaidagi nemba changni. Amaromda lebak sida laisar asidagi naba pharakpagi sang hanadagi yamna hengalaktuna sada 47.3 yaure. Haujik lairiba active case masing asina apunba positive case ki sada 5.3 lom tamak ngaire. Bharata haujik phawbada COVID-19 vaccine dose koti kulhumdo hena kapkhre. Kendra gi haksel mantraloy na hai haukiba pung 13 da vaccine dose lakh 13,000 hena kapkhi. Masigi manungda mi lakh 13 romda ahanba dose amasung lakh 3,50 romda anisuba dose kapkhi. Haujik phawbada malemgi khwaidagi chawba hida kapthokpagi khongjang aduda punna vaccine dose koti kulhumdoi lakh 13 hena kapkhre. Amaromda Kendra Sarkarna haujik phawbada lemna amasung raija singna hakthengnan leijabagi kanglupta COVID-19 vaccine dose koti 13 hena raija amasung union territory singda pikhre. Masigi manungda khara mangkhiba yauraga punna sizinakhiba masing dose koti 12 lakh 43,035 sama sure. Haujik raija amasung union territory singda COVID vaccine dose koti 1 lakh humdoi khara hena sizinanaba leiri. Delhi da ngasidagi makha tana lockdown komthokpa hore. Leibaki konung Delhi asi April thadagi lockdown tawduna lakpani. COVID positive oiba masing hantharakpa hobadagi Delhi Sarkar na mamang sayolda lockdown komthokpa hokhibani. Anoba sana kanglon matung ina lanai office sing ayuk pung 8 dagi nungthil pung 5 phawba sada 50 staff karaga thabak tawba yaragani. Sarkar gi office sing dana group A staff sing sada sama kagani aduga group B staff na sada 50 kagani. Essential servicing dia thingba leitana thabak tawba yagani. Nagaland ngarang mi 103 nauna COVID-19 positive oirakpadagi raija sigi apunba positive case 19,700 sure. Ngarang mi chama humpu naba pharakpadagi puna naba phaba masingna 13,650 yaure. Haujik active case 3,730 leiri. Ngarang mi 3 sikhibadagi laichar asida sikhiba masing 132 sure. Loisilakpada COVID-19 dagi ngakthoknaba face mask upa phut 3 lapnana leiba khusa amadi maimi 3 tanana thamba haiba asamba thawng ahum masingangna satpinaba amuk hana ningsingjari. Aroibada maroiba paw amuk hana. Manipurda haukiba numit kharani dagi nongmada COVID-19 positive oibagi sang tapna hantaraktuna haujik sada 8.3 da leire. Raija sidagi COVID laichat kokhanaba amasung miyambu ngak senbinaba dharma pumnamaki lusingba singna ngasi isorda nijakhre. Bharata COVID-19 na nabadagi pharakpagi sang yamna hengelakli amasung tapna active case masing su hantharakli amasung leibak sida haujik phawbada COVID-19 vaccine dose koti kulhumdoi hena kapkhre. Paulojare.